दीपक की सन थोंगने सोम लेंगो नसक फजबदो सी दिल्ली लाग सन थोंग चारी दीपक कहीं थी दो तिलौ दो सोरो खुरुमजरी यंगब्री पुनमपु हौजेक अखोइना लेजरीबा मफम असे महारनिबा की किलोकरी विलेज हाइना खंगनाबा किलोकरी विलेज अदुगी मनुंगदा लैबा चौहान पार्क तने अखोइना असे पांगथोकसरिबा से सदानजली मचा मखक काइखुमनाबु उत्सबा गलोइनना कचबने मदुदी कनानो हाइजरबदा हंदक इंडिया पाकिस्तान की लांदा अखोइगी मैतै मचा मखक हाइबा तारे ममिंगना दीपक सिंहा खम 7 बटालियन BSF की कनोदा अखोइगी तारीख 13 लेगिदबा सोकपना तारीख 10 सोगा हाइबा याइपोक्तगी अखोइगी नाव सिगी अखोइगी लेगिदबदु मतंगदा मयामना महानिबाक्ता लेबा अखोइ मैतै जेसम मयामना पुल्लगा इकाइखुमना उत्पा सदानजली उत्पा अमनि मागी मफमदा इसोरी मफमदा इंगना सिकना तंगनु लैथान शांतिना ओइन लैनबा होनजनबा होनबदा मयाम संगदना मैरागी अखोइगी थौमै असि कचबने अमदि महानिबा के अकोइबदा लैबा मैतै इरेचा सिंगना सरुक याबिबगी अमदि मैतै इरेचा सिंग खक्तनतना अखोइगी नन मणिपुरी सिंगना सरुक याबिबगी ममियुदुनी हजिक उरिबासे अदुना हाइबा मणिपुर की इरांगदा हाइबदी नागा कुकी नतबा अखोइ मैतै कुकी की लांदा सही अनि फाजलकलबा अदुबु अखोइगी मैतै मचा मोइना बॉर्डर अखोइगी मैतै मचा मोइबगी थौदांग इंडिया बु ngakपगी थौदांग अमा लौबिरंबा यामना चावरबा अदुम्बा शहीद दीपक सिंगाखम 7 बटालियन BSF यारिपोक सिना लेगिदबदा मयामना अवाबा फोंदोकपगी ममी दुनी होजे अखोइ मयाम लैकटपा खोपगी थोरमसी हौबे यारे से होजे मयामना मांगदोबिबसे अखोइगी सदानजली शहीद दीपक सिंगाखमदा 7 बटालियन BSF यारिपोक्ता हाइबे नावसन लेगिदबा अखोइगी जम्मू कश्मीर की मफम अमदा अखोइगी इंडिया पाकिस्तान की लांदा लेगिदबा अदुगी मफमदा मैरा कत्तुना काइखुमनाबा अमदि सोर मफमदा इंगना चिकना लैनबा हाइदना कच्चबगी ममी दुनी उरिबासे अमदि अखोइ मैतै मचा मोइना अखोइगी इंडिया की बॉर्डर दा इंडिया बु ngakpada थौदांग चावना लौबिरंबा अदुम्बा शहीद दीपक सिंगाखम यारिपोक्तगी नावसना यामना ngana manung matam sadana अखोइगी इंडिया की बॉर्डर बु ngakpada थौदांग लौबिरंबा नावसिबु काइखुमनाबु चबोइना हारिबा मैरागी रैली असे मैरागी फंगमै असे मैरा असे कसबने अमदि महानिबा के अकोइबदा लैबा मैतै रिचा सिंह अमदि महानिबा के अकोइबदा लैबा नन मणिपुरी सिंहसु हाइरिबा मैरा कटपगी मैरा थौमै कटपगी थौरम मसिदा चौकियाबा याउबिरि अमदि अखोइ मैतै सिंहना लौबा थौदांग हाइजरबदा अखोइगी मैतै कुकी लांदा सही नि फारबा अदबो अखोइना वारोइसन लाखपा ngamdriba amadi warosin karam kanda lakatagi haiba suma chenaba mayam leinge maraksida koi maitai macha moina lawba thodang asiba koini kai kumnabam thoi amadi koina haiba maitai macha sin lawriba thodang asina ta e madudi koi maitai macha haibasi manipur khatta nate india pumba bu ngakpa india pumba bu kidamakta hawai tharasu thaba ngamba adumbagi mathawna maringjal laiba du u fangi मसी अदम उबीरीबसे हजिक महारनिबाग किलोकरी विलेज मनुंगदा लैबा चौहान पार्कता मियामना लई कटपा मैरा हौमै कटपगी
ꯊꯧꯔꯝ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯁꯣꯝꯗ ꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯈꯔ ꯂꯩꯁꯟꯕꯤꯔꯣ ꯊꯥꯖꯕꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝꯅ ꯂꯩꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯊꯧꯃꯩ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯨꯡꯗ ꯂꯩꯁꯟꯕꯤꯔꯣ ꯁꯤ ꯇꯨꯡꯗ ꯃꯩꯔꯥ ꯊꯧꯃꯩ ꯀꯠꯄꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯅꯤꯕꯥꯛꯇ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯗꯤ ꯏꯆꯦꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯤꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄꯤꯕ ꯎꯖꯩ ꯑꯗꯣ ꯏꯆꯦꯅ ꯀꯔꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯇꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯩꯁꯨ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯑꯃꯅꯦꯅ ꯃꯥꯅ ꯏꯟꯗꯤꯌꯥꯕꯨ ꯀꯟꯕꯗ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯔꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯚꯥꯏꯂꯦꯟꯁ ꯃꯇꯝꯁꯤꯗꯁꯨ ꯃꯥꯅ ꯑꯦꯖ ꯑ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯗꯥꯏꯇꯗꯨꯗꯤ ꯃꯥ ꯀꯥꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯊꯧꯅ ꯍꯨꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯍꯋꯥꯏꯗ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅꯁꯨ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯍꯥꯏ ꯃꯥ ꯃꯊꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯕꯛ ꯇꯧꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯗꯨ ꯃꯥꯒꯤ ꯃꯥꯅ ꯇꯧꯒꯦꯅ ꯈꯜꯂꯒ ꯇꯧꯕ ꯉꯝꯃꯝꯗꯅ ꯆꯠꯈꯤꯕ ꯃꯌꯥꯝꯗꯣ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯃꯈꯣꯏꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯎꯏ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯗꯨꯗꯩ ꯀꯟꯅꯅꯕꯗ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯃꯐꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯅꯅꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯔꯨꯝ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯖ ꯑ ꯁꯣꯜꯖꯔ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥ ꯀꯩꯅꯣ ꯑꯃꯅꯤ ꯁꯦꯅꯥ ꯑꯃꯅꯤꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯎꯏ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯄꯥꯟꯗꯝꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯥꯒꯤꯗ ꯌꯥꯝꯅ ꯆꯪꯁꯤꯜꯂꯒ ꯇꯧꯕꯤꯔꯛꯅꯕꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯄꯤꯜ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯤꯂꯣꯀ꯭ꯔꯤ ꯚꯤꯂꯦꯖꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕ ꯁꯨꯝꯕ ꯚꯥꯔꯠꯀꯤꯗꯃꯛꯇ ꯀꯩꯅꯣ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯁꯨ ꯁ꯭ꯔꯗꯥꯟꯖꯂꯤ ꯇꯧꯕ ꯉꯝꯕꯒꯤ ꯇꯟꯖꯥ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯟꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯄꯣꯡꯅ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯑꯦꯖ ꯑ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯃꯅ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯆꯥ ꯗꯤꯄꯛꯅ ꯂꯩꯈꯤꯗꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯅ ꯑꯩꯅ ꯀꯩꯅꯣ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣই ꯑꯗꯨꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯊꯥꯒꯠꯆꯔꯤ ꯁꯤ ꯀꯩꯅꯣ ꯁ꯭ꯔꯗꯥꯟꯖꯂꯤ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯒꯨꯝꯕ ꯔꯦꯁ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯝꯇ ꯑꯉꯥꯡ ꯁꯥ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨꯕ ꯄꯨꯟꯁꯤꯕ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯋꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯩꯠ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝꯗ ꯗꯤꯄꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯂꯦꯞꯃꯤꯟꯅꯁꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯃꯣꯏ ꯃꯤꯅꯤꯠ ꯑꯃꯈꯛ ꯁ꯭ꯔꯗꯥꯟꯖꯂꯤ ꯎꯠꯄ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯅꯤ ꯃꯃꯥꯡꯗ ꯂꯩꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯎꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯍꯥꯔꯅꯤꯕꯥꯛ ꯀꯤꯂꯣꯀ꯭ꯔꯤ ꯚꯤꯂꯦꯖꯀꯤ ꯆꯧꯍꯥꯟ ꯄꯥꯛ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯩꯔꯥ ꯊꯥꯎꯃꯩ ꯑꯁꯤ ꯀꯠꯆꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯃꯃꯤ ꯑꯗꯨ ꯃꯌꯥꯝꯅ ꯎꯕꯤꯔꯤ
masini koi maitai macha moina pokpada maitai macha moina harauba adu leijai madudi India bu ngakpada aikoi su sau chauna to dang lori thagasari myam puno ai sẽ kêu nhau mà tôi đây vào nó cầu mà tôi ta rồi vậy mai mua lúc chê bao ra đến sao không ai vậy mai mua phần nào ai sẽ kêu nhau mà tôi đây vào nó cầu mà tôi ta rồi vậy mai mua lúc chê bao ra đến sao không ai vậy mai mua phần nào si Byron ni semua lagi akan masih san pada itu ni bulan hai Mars sulam malam cuti lama malam Only kita tak berapa, namun responsibility ini file tu, bukan tahu dari dalam tentang juga kami kalau mengayu je mengayu adu CSA leho boy koi ke lela ne hai bani si memedu ke di santi bangna ne koi ngang mesti senario nude mengayu lo ai hai tu magun le minit semana le pak kita lagi dah ni boleh si dia nak jadi mungkin, anak guna kenal suka beda nasib kini mahu, anak mahu nak jadi sebab yang kami lagi, orang jadi tahu orang ini sebelum bicara, kemudian nungai itu, hari yang berjam muka,